Kumja lising amaga chamapan marifut tara mangagi ngasigi numit January 3 RIMS campus Manungda medical gi Maheiroi ama Yaona Meecham mapan CRPF na meenungsi leitana nongmei na kaptuna Hatkhiba thoudok adubu ningshinduna shuba RIMS firing victims memorial day gi Thouram ngasi Lamphelpat leiba thoudok adugi ningsing khuvam da pangthokkhre RIMS firing victims memorial day observation committee ningshinduna pangthokpa Thouram aduda leikhidraba mioi mapan gi photo da RIMS ki hanagi medical superintendent Dr. White Mohen Luchingduna haikat leikat tamduna ikai khumnaba utkhi tungda minute ama 2 minute leptuna leikhidraba sengi mafamda awaba pangthokkhre Thouram aduda RIMS ki hanagi medical superintendent Dr. White Mohen hai kumja lising maga chamapan marifut tara mangagi ngasigi numit asida RIMS ki campus ta thokhiba thoudok adu subnatagi firing ni haina wahan thokpiba asi chanade thoudok adu massacre amani haigadabani numit aduda CRPF na RIMS ta Dr. Tamba Maheiroi ama Yaona Meecham mapan Hatkhiba adu yamna ningba kainingai oiba thoudokni thoudok asiki chahi khudingi pangthokliba ningsing Thouram ase mahangna adumak saruk yaduna lakpani asigumba thamoi kainingai oiba thoudok asi amuk hana thoktanaba isorda thongniminasi haina mahang khatana phongdokhi mamingche RIMS firing handing the RIMS massacre handing asopot auduni firing hai dikhe am thokkhre massacre hai rimi mapan maram leitana kapna hatkhiba matam sidai da maira phaibi ba hom phamami mana witness biraga amusna ina high court case we da ke lokhendro na petitioner raga ado kap ki bising ke loina punishment phangki RIMS ki se high court ta bada ada aina ningshing isi sidai da casualty mangda pandukan perform ba amusna ba se ma mathau leina ai mangda thokone kapne na ma high court ne evidence bi bising high tan sale case loi da ado evidence phajana leibani na howi ai witness to leibani na case to moi punishment phangi RIMS ki mi mapan si bai thoudok se sum chahi khudingi ama ningsang na sai ai ama matam da ya associate tawe yawe yam nongai taw thoudok te ngasi da thokdok na moi mem singki masak u da khoi thamoi da ngai taw bhalle masi mohan na thokjana ba ko praja sing mind na ho na kai ho ri se yam nongai te da praja da pinu message siu ma thoudok se ama na thokjana ba khoi isor da khuram se Thouram aduga mari leinana RIMS firing victims memorial trust ki trustee member Moirangthem Subhas Chandran hai thamoi kainingai oireba thoudok adu committee asina senduna chahi khudingi ningsing Thouram pangthoktuna lakpani kumja lising amaga chamapan marifut tara mangagi ngasigi numit January 3 asida CRPF na meenungsi leitana RIMS ta Dr. Tamba Maheiroi ama auto driver taruk rickshaw driver ama amadi RIMS ki sulap toilet ki caretaker ama punna Meecham mapan nongmei na kaptuna Hatkhiba thoudok asi khaknatana lamdam asigi Meecham kya security personnel singna kaptuna Hatkhiba gi thoudok sing mamangda kya laikhre asigumba security ki ahenba thong sing asi matam chupada condemn tawi ngasi nahongnana state asigi mafam kharada afspa 1958 amuk hanna thamjilakliba asi yabak mamloi afspa 1958 asi lengakna thuba matamda lamdam asidagi lokthokpiu haina mahakna appeal tawrakli 1995 ki January ki ngasi ki tarik taret sidaisda yamna thamo sokpa nungai taba thokdok amakhakta chamtamna okto thokba rickshaw thokba amadi sola panaraga leiba mioi mapan ama akhoi RIMS ta student oina like tamba medical tamba lakchabe MBBS hatra ama yauna matam aduda lairamba CRPF ki kanguna makhoida karigumba khara solap ta chalugda tawrei hai tawrakti hai shoi hai shokti hai khangdana karigumba mafam duda lairami ba mioi singadu verification amata tawdana o natraga phaba punba police ki oiba chingna ba khona ba amata ojai thidana pungkai pung mukki hena leiramna call bladeta makoi commander ma laga pareng sana lephal kanda hektam mioi bagi dichat na taba sanga da buk tawroi daba kaino ma kakta nomoina pareng sana lephal ka kapa hakokba thobdo se aikoina aikoi manipurda sikatana te tongan ba mafamda malomda dagi tongan ba Nagaland da ju thokre akoi ku sigumba security ki ahen ba thawong singa se akoi matam chupada condemn tawe
Panba yabadi kumja lising amaga chamapan marifut tara mangagi ngasigi numit January 3 asida CRPF na Meecham mapan Rimski campus Manungda nongmei na kaptuna Hatkhiba ni thoudok aduda Arunachal Pradesh tagi Rimsta Dr. Tamba Momi Riba koba Maheiroi ama Rimski sulap toilet panamba El Pradip Sarma koba miyoi ama Waikhom Opendra Saikhom Premchan Hizam Khogen RK Khogen Angom Devendra Toizam Rajendra Koba auto driver Taruk Amadi Muhammad Jakir Hussain Koba rickshaw driver Ama Punna Meecham mapan CRPF na nongmei na kaptuna Hatkhiba ni thoudok aduda CRPF na kapa nongmei na panbadagi nongthombam Sarat Koba auto driver amana soktuna punsiki oina soinai ba miyoi ama oikhiba ni